ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯡꯒꯩꯒꯤ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯍꯥ ꯇꯥꯍꯥ ꯆꯠꯂꯤ꯫ ꯂꯩꯔꯤꯕ ꯊꯣꯡꯗꯣ ꯅꯣꯛꯀ ꯇꯧꯗ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯆꯤꯌꯔꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯃꯦꯀꯤꯔꯥꯁꯇ ꯎꯠꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯈꯟꯕꯒ ꯆꯞ ꯆꯥꯅꯔꯦꯅꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗ 10 minutes 46 seconds ꯋꯥꯎ ꯑꯩꯁꯦ ꯂꯥꯏꯅꯤꯅꯦ ꯅꯠꯇ꯭ꯔꯅꯦ ꯈꯣꯏꯔꯝꯅꯤꯡꯕ꯭ꯔꯣ ꯕꯣꯔ ꯄꯤꯔꯒꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯤꯠ ꯑꯅꯤꯗꯨ ꯏ ꯀꯥꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯥ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇ ꯁꯣꯛꯂꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯉꯥꯡꯕꯗ? ꯃꯤꯔꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯃꯤꯔꯣꯟ ꯂꯣꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯔꯒ ꯊꯕꯛꯅ ꯑꯣꯏꯅ ꯇꯥꯛꯂꯛꯀꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯦꯀꯤꯔꯥꯁꯄꯨ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯀꯣꯂꯔꯒꯥꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯇꯞꯊꯧꯅꯦ ꯀꯩ ꯀꯥꯟꯗꯕꯗ ꯁꯥꯎꯒꯅꯨ ꯐꯠꯇꯦ ꯕꯤꯄꯤꯒ ꯍꯥꯏ ꯑꯣꯏꯔꯒ ꯄꯣꯈꯥꯏꯔꯒ ꯁꯤꯒꯤꯅꯤ꯫ ꯁꯤꯕꯒ ꯌꯥꯔꯣꯏꯍꯦ ꯑꯩꯒ ꯐꯨꯅꯗꯧꯕ ꯂꯥꯟꯊꯦꯡꯅꯈꯤꯗꯧꯕ ꯌꯥꯝ ꯂꯩꯔꯤ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯧꯕ ꯅꯠꯇꯦ ꯋꯥꯠꯂꯤ ꯀꯨꯝꯍꯩ ꯌꯥꯝ ꯋꯥꯠꯂꯤ ꯂꯤꯂꯥ ꯋꯥꯠꯂꯤ ꯑꯔꯣꯏꯕ ꯂꯩꯇ꯭ꯔꯤ ꯇꯥꯍꯥ ꯇꯥꯍꯥꯒꯤꯅꯣ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯃꯇꯝꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯎꯠꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈꯣꯡꯅ ꯅꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯩꯒꯤ ꯈꯣꯡꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯀꯥꯎꯐꯗꯦ ꯀꯥꯎꯕ ꯌꯥꯗꯦ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ꯫ ꯄꯥꯏꯈꯣꯝꯕ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯠꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯉꯝꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯦꯠꯁꯤꯜꯂꯝꯕꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯐꯩ ꯅꯀꯣꯛꯇꯨꯗꯅꯦ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯀꯥꯎꯐꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯀꯣꯛꯇꯨꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯒ ꯂꯩꯌꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁꯇꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯔꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯦꯠꯅ ꯌꯦꯡ ꯁꯥꯜꯂꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯃꯦꯀꯤꯔꯥꯁ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯄꯥꯏꯈꯣꯝꯕ ꯏ ꯀꯥꯅ ꯃꯦꯀꯤꯔꯥꯁꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯅꯤꯡꯗ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯇ ꯑꯦꯝ ꯇꯧꯏ ꯃꯈꯨꯠꯇꯨ ꯐꯖꯅ ꯄꯥꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯑꯀꯤꯕ ꯂꯩꯇ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯦꯔꯣ ꯁꯥꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯪꯅ ꯚꯤꯂꯦꯟꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯄꯥꯏꯈꯣꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯃꯦꯀꯤꯔꯥꯁꯅ ꯉꯝꯃꯗꯤ ꯀꯞꯄꯧꯗꯅ ꯍꯥ ꯁꯨꯠ ꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯉꯝꯗ꯭ꯔꯦ ꯃꯈꯨꯠꯇꯨ ꯅꯥꯕ ꯍꯦꯟꯃꯟꯗꯅ ꯅꯣꯡꯃꯩꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯡꯃꯩ ꯃꯈꯥꯗ ꯇꯥꯈꯤꯕꯗꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯅꯣꯡꯃꯩꯗꯨ ꯀꯥꯎꯊꯣꯛꯏ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯏꯈꯣꯝꯕꯗ ꯁꯥꯐꯨ ꯀꯟꯅ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯧꯁꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯠꯀꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯊꯕꯥꯛ ꯅꯥꯕꯒꯤ ꯆꯩꯅꯥꯅ ꯃꯁꯥꯗꯨ ꯎꯪꯂꯦ ꯊꯕꯥꯛꯇꯨ ꯅꯥꯟꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯀꯨꯟꯊꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯁꯨꯞꯅꯒꯤ ꯀꯥꯁꯇꯤꯡ ꯊꯥꯕ ꯈꯛꯅꯤ ꯃꯊꯪ ꯃꯊꯪ ꯃꯈꯥ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨ ꯌꯦꯡꯉꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯔꯧ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯅꯪꯒꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣ ꯑꯩ ꯋꯥ ꯑꯅꯤꯔꯛ ꯉꯥꯡꯅꯤꯡꯗꯦ ꯍꯩꯁꯣꯏꯅꯗꯦ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯆꯠꯈ꯭ꯔꯤꯕ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯄꯥꯏꯈꯣꯝꯕ ꯅꯥꯕꯒꯤ ꯆꯩꯅꯥꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥꯛꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯍꯥꯟꯅꯗꯒꯤ ꯄꯥꯎꯁꯤꯡꯗꯨ ꯇꯥꯔꯕꯅꯤ꯫ ꯃꯆꯥꯅ ꯆꯪꯂꯛꯏꯕꯗꯨꯁꯨ ꯃꯥ ꯈꯪꯏ꯫ ꯋꯥꯍꯩ ꯈꯔ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯃꯦꯀꯤꯔꯥꯁ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ꯫ ꯃꯩꯔꯥꯕ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯥꯟꯅꯕꯗ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯈꯟꯕꯒꯤꯅꯤ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏꯅ ꯈꯪꯂꯤꯁꯤꯅ ꯀꯝꯗꯧꯅꯅꯣ ꯄꯥꯏꯈꯣꯝꯕ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯅꯦ ꯆꯤꯡꯊꯪ ꯈꯣꯝꯕꯗꯣ ꯆꯍꯤ ꯀꯌꯥꯅꯣ ꯃꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯏꯕꯁꯦ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕꯤꯗꯕ꯭ꯔꯕ? ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯌꯦꯡꯂꯤꯕꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯅꯤ꯫
Mekiras mapagi wahai kharaduda mapana thabak khara shinduna thamle haiba khangle aduna tumin laikre mapagi tawrakadoriba thabak shingdo ma yenglage haina khale Mekiras wa machit ama phawnganglamda roomdudagi thokre mairaba chetkhriba machada yengduna lehowe famlambadagi tapna haugatuna leptuna ngai hakle Bimoti mapa machana ngangna khibaduda changle aduga mapuroibagi mana koirap changlaktuna sanakya kaidore haibano Mairaba Bimoti da haifet yengle aduga sauri bane Bimoti pakhalap tawna soingam tho adi sanakya thoida hina phanaba singadoini moi sanakya thaba khuding cheksina tobiyuko ai pamjadre noigi business ka se hore magi haunabi thabak ama tawbada negative ki wahai wakhal sina mang thabase phattaba hana khangadaba matamni ai kaidori kari oiri taknadraba matam sida irai laina iphong phongna leiriba ikhoidi mina laina sana khidoi natro ise karai dagi wari no ne tawri dobo ha karai dagi bu thokle ibanoba aina ngangbadine phagi wa thedom mani kona ne iya da top tarak pangak tane kari no ne masibo samnadaba wangak te ngangladana ho samnade khaliba wado samnarak doriba Mairaba handamukti khumdre tumina Bimoti de yengduna lay Bimoti sauri bane haidana fet leiduna roomdudagi thokre Mairaba chatkhriba Bimoti de yengduna onthok banida ahal loiraklaga hangang oiri haibadu tawridana Mairaba WakhaL di khalibane karina phaba karamba khongthang thangba haidana Mekiras adumangai mana pakhatlisina imung soklakadra haina pakhatbane Monica college chatpa phau matom ta chathandre miyoi amana mabo adumak thindok thinjin tawhali khazik komba ukhibada kudung chawa lawgadawribani khandana Mekiras na machan naitom yaujabibo so kini pakhatpana cheksinna senaje Mekiras tasengna fattanungda thokhaningde aduna hanadagi cheksinna thabak khuding tawribani asomna tha khara hokre Yaikhom hoiso mirak narak yengduna komlakpa jaga thiduna yengduna leire Namitu Sandeni suti oibagi mahi miyoi singdo mayum da loinamak leinaba matamne Bimoti imungi miyoi singda mamang nungaite haidana paudamle Mairaba hoina makumangne haidana irai laina haidore Bimoti masado inung nungaijade Sande oibana kaishu chathoknaroi khanbagi masuka hena khanjilude Monica do magi roomda keduna le nahan makhaidi khongrao adumak shetpane adubu ngasidi phanek setle Merun machugi khurkhul manau fenba phanek tuma setli aduga black machugi tops amalitli mingsel mamangduda masado leiduna yengi loiraduna thoklei Bimoti machana adumna keraga thoklakpa ubada ngaklapna haima kadaidano nangna Rosni hoida luhongba leye kariya hojik sasibu sida luhongna brawani natiye hongna yai hai nachinjum karino kadaidano hairo As, ima, mina hairasibo, yare jale. Hai, ngai ko chakino. Aigo, okhoi ma sidi, iyam kai, kaino haibanida, thabama jathom daida, sumaina. Bema, ngasi ima se, mangha mainung nungai tene. Ima nung shibi, kishu tawruye, makumang neba. Hai, noi bu tingket lai ket kanuda, patti da. Hoiba, ngana halaki, ado chatlagi ko. Wahai se hairaga makhada kumthakre Bimoti chatkriba machanupi de yenglaga lehoy oi thangba pambomdo chongle Bimoti machinda su tablapna patanong da thokhanbi ganu ko he shori bango Monica matomta auto tongduna lae yumdagi tonglakpa gari do lambi da kumhawi aduga marjingi chingtamna auto reserve tawduna lae Monica auto dagi kumthaduna nakan oirapna lei aduga nakongda sukanna phone ama yeple Hello tamcha lao ai ngai riba sasalo surprise ama pidoini wahai se hairaga goldu fatkai Monica nokmi ga tawduna mafam dudale minute kunmuk ngairaga gari ama lakpadu ubada nokfet tawje gari do manak oirap khame aduga gari dagi nupa ama kumthare Monica noklamba maithong do hanjili aduga nupa do thaidoktuna chetke haina tawi Yaikhomba Monica gi khudang do tap phai Monica Yaikhomba do onsinduna kaino mi usidira mi gi khudang ga setap tapaiduna koilaw lawra ba huje Yaikhomba uplamba Google sulok thoi aduga
mon mon laubra yengbani da khutse Monica makhuttu thado haina kanamu e adubu ngamdre mukanuda hina nani china pining dine Monica sauna makhutna maduna paikhombada khopakna thare Nayambadona nang shiyam phawi wani ne si haiduna Monica gi masamdu kana paishile Pumsat nari khare sathan ki gi khanmani hing that that badari dana Ainy nati nakhoi nani Si haiduna Monica bo chingduna pure Monica yanduna le adubu mangamdre nupa mahakna kanba hen kibana Paikhomba chingduna chatpado ichat chatraduna phaina pamkhatuna lobogromda Monica bo pamduna pure Monica nanthoknaba haidana kanna tawe adubu mangamdre Paikhomba gi mangaksamda mayana kanna chigle Paikhomba naraso hoimai haide tuminle sa ole saram chachatpa nupado minungsi poktre mafamda Ehaki apambana masado thumatre mara lejadrabi nupi macha aduda sagi lamcha chatlage haina khankre labuk mayai duda lai laptakna uriba sangdu tamna Monica upai leitre nan thokpa ngamdre Paikhombana pamkhat khiduna chejet konsinduna leikibana ma upai leite sangtamna lai sangdugi thongdo makhongna kaukhai manungda ahal nupa khare leirame thong hangdorakpaduda mayamdo tingak tingak kingle Paikhombana oi chatho Doon siya to. Ahal singdo hoy may haide. Fuk hagatle. Aduga mapanda thokre. Paikhomba Monica bu pusinduna thonglon sinkre. Ahal singdo da Paikhomba galakmina banupa kharana chonga chapi bandal amamampi. Aduga wafamsi kanamta da tahan bayade haiduna kupna mele. Ahal sing aduso paishadu phanglabanina tuminna mafamdudagi amuk thokle. Paikhomba Monica bu hing that kre minung shilaitana. Kanbiyo haiba wahisi hanjin lauraso kanasu lagte kanasu tabide Monica kappanatana upai leite somda shinthoiba lagtuna mafamduda ngaiduna le phone hanjin tawi adubu pairakte onthokpanida koino ne huji phau lagtrisiba si haiduna cheptha maikai khuding yenge somda Paikhomba Monica bu minung shileita lahi munba loibiraga mapanda thoklei ma thoklakpa ubada leiriba nupa amamuk changkre Monica nupaduda wana sor thabet honduna Aibong da kanbiyuba Nupadu khonjel kalapna Hey taning dine Shi haiduna mamaida khupakna thazili Minung si leite saram chachat pa miyoi sing karigi aduk minung si leitaba Saani Saadagi suhena sathiba misak ni makhoide kari wahai hairaga makhoibu chaini makhoibu ngangani haiba wafam khangde khangbangam de Asomna nungdang wairam tarakle nongma hakso kanagi michang changliba marik khazik khikpa horakle Paikhomba changlaktuna Monica gi makokta nongmaiduna em tawi Monica masado wabana loire masado shor honba phau ngamdre tanjaduda nupa ma changlaktuna aswaida siga koina bane haibra kaino nupa ma koi thithiyawine Monica machinda taplap sole thamcha Paikhomba Monica da mukengduna Unaningbro Unagero Nang hingna thambadiya banatine Monica tapna hogatuna chetke tawi adubu ngamdre Paikhomba nupaduda onsinduna Pamlaga chingchepta napu Seno Nupaduga unalaga loishingadabane Khangidana Nupadu hoi haibagum mangaktunom lai aduga Monica bu pamduna pukre chingchepta na nupaduna Monica bu pamduna pure aduga thami Monica tariba khonjel tamna situna lai laptakna uriba sinthoiba leiriba adomda lai sinthoiba su Monica bo mami sami ubaduda chenchilai sinthoiba chenchilakpa ubada ngasai makhai ngaiduna leiriba nupado Monica tamna nongmaiduna em tawre aduga maru ama kaplai nongmai makholduna mafamdo pungnan nile Paikhombadi masado tarangamada tawkre manglaga mangda leiriba Monica da ngaihak yengduna lai adubu kuide leimaida haithakiba Monica gi manakta chenchilakduna Monica bo tapna kongkhatpi matawdu ubada thawai chakpana loire masadu mai hore sinthoiba Monica bu chena konsinduna matawsi unabra ha dangi sigi matawsi unabra dang nei bo mafam sida kawrise ha be se phagi matang jade ai bu wahala nu kaidoge Monica di tadre tumina leikre tumduna sinthoiba Monica bu pamkhatuna lai aduga gari da hapchinduna speed to kalap thore yumda lakte
hospital room da lai gari do park taram laga Monica bu purak tuna hospital manung da changlai doctor nurse sing do changlak tuna Monica gi fibam yeng fibam do ubada do makhangle rape case ni haiba khudak ta police kawi masado tesh makhal tawi Mekiras pau dare masado tarangpal amada chatle Bimoti di wan thakre mairaba tumina famlaga unglaga le Bimoti wan tharak paduda hospital da pukhale Mekiras ti mama gi manak da leitre Sinthoiba gi manak da lai Sinthoiba wall da angawbagom makuk to shujin duna le Mekiras pakhana chile ito kaina jai dubo Sinthoiba Mekiras ta chena konsele Habib do bai Habib Wahai do mapung phana haiba ngamdre masado sunikle Mekiras haifam khangde tumina le result lak tuna khangle rape case ni haiba Mekiras machinda taplapna sole tasing da tangi fam da signari na trapai khomba Mekiras ta singna khalu ragama thwaido chakpa haiba do oire thabak thoram singse pai khombana tawram ne haiba ma aduma khangle hospital du dagi khonglei thuna thoklaktuna parking da khamliba gari do lok thoklaga pai khombana leiriba mafam du faulai Pangai gi brick farm room da laktuna mana hekek leiba yummacha adu tamna lai leiramde thoklaktuna mapan da thabak tawriba thabak suriba singdugi manak da changlaktuna amu khangi khangde lakte haiba paukhum si khaktani taba phangle khangde lakte haiba paukhum si khaktani taba phangba Mekiras khonglei thuna gari do muktong duna mayum tana lai leiriba security singduna mabu changhande Mekiras masado asawbana mai horabani Magi makhut parakliba security duda makhut oiduna nakhang oirap aduwaida kinna thile security khara do madu ubda chanchilai Mekiras maningde yeplamba nong mairu satoktuna nakandagi nupa ama chingsinduna makok mayada em tawi ai manung changi aina sa olakringai ai manung changi security amana nang tanglu kulai parise ekoina parisina bomla mithai waina uraba nangbo ha Mekiras sauningbana nongmaido khudakta mathakta thangatuna marudo anirak ahumlak kapthoi blank fire tawi mayamdo makholduda pakhatna mahai amaga yengna duna le Mekiras tanjai yengduna manungda khonglei thuna changduna main door do lok tawshile manung changlaktuna koi thi room khudingi kanasu leramde sauningbana leiramba poto pai duna langba thugaiba hore thongzindagi nupi amana taplapna Ibungo Khonjel duda Mekiras sing thore kanano haina sanahan bilip tuna lerami sanahan bigi manak changlak tuna nachanu pagadai jakhe ha kadai jakhe ge bana chanu pado sanahan bi khomde Mekiras te yeng duna le Mekiras amukso hairo hebne nacha okta badu kadai lekhi ge chatre kadai da Delhi da Mekiras wahai du taraga sanahan bibu inthoklam laga makhada kum thakre thong do hangdok tuna thogle security sing do thong hangdok pagi makhol du da chenchilak tuna Mekiras bo phuba hore Mekiras nan thokna ba kana hotnei adubo ngamde mayam changduna phubada masado inai tarabani makhada ta duna le doctor man lak tuna Mekiras bo kousile ani du punna room da lai chair du chinthok tumina fame doctor do Mekiras te yengduna Mige, WakhaL sonthamina gumse. Aruba wafam khara nangonda haige. Mekiras tumin lay doctor du da yengduna adubu wa amata dingang lakte. Doctor nupa du taplapna haire. Monica yamsoy. Masa ichat pahin man bana. Masa siyatre. Ka hena ichat kre. Ngasay makai bleeding to baliptre. Left thang ba makhong sidi function tawtre. Sarukar. Mafam khuding sokle. Ngasay makai yeng mani. Baby she mong normal oi amuk lu oi tawduna leiri hida kaptuna thamlibani lu khangoi oi ki taragadi yam thina berakani lu khangoi oi ki taragadi berakani miki Mekiras khompham khangdre ma kari wahai haigani khangba ngamdre Mekiras khompham khangdre ma kari wahai haigani khangdre confirm khangdre doctor do nungai tana makhatare aise wase haide haning drabani Adubu lot pa yadre yarar aduni yaradi family puna mathang unasi kyan dilaba lai wa phasana ngang badi ngamdre
Mekiras tumin laikre, Dr. gi wahai khraduna thamoi sokre. Mata singna warabani. Awa potlum ama puba mangamdre. Room dudagi thoklatuna ICU ward room dalaktuna lepe. Mayam do wala ngangnade. Akoy budo haifet yengi. Mama udabaduda mapagi manak changlaktuna. Pabong, imade. Thangnaba room sida leibani. Mekiras mama ki manak dalai. Bimoti phamungda hiptuna lerame. Mekiras changsinduna mama ki makhutuda haifet nale. Bimoti mamito tabli pangthore. Machanupa oirambaduda nachandi ha nachandupidi. Mekiras khumde tumin leptuna le. Bimoti hiplambado tapna hogale. Aduga machagi makhut paiduna ibungo nachandupidi karaida lekrage. Ma chak lamamaniye. Ima chak thongi. Aina ne tumlaga leiraga nangna iba hudoraktriba karigino ha karigino ba si haiduna phamungdudagi kumthage tawi matawdu ubada Mekiras mama bu phai bimoti machagi makhutuda pop thajale ngamde makhona maduna mafamarang khangdana pangthada thajale kona thangda ngamnaba haiduna non thaduna machagi makhutuda mayana chikle Mekiras kaiso haide tumenle matawdu nurse nupi amana ure nurse nupi do taha changlaktuna bimoti bu khamtoi ima yararoise ongda thadose nachada dumna tawa hunadi bimoti macha palakpaduda chiklambadu khangtha thadoi aduga machagi makhute yengle I khar thoklakpadu ubada taha illiba phidugi phizido machit ama segaiduna machagi I thoklibaduda kisinbi aduga imalale ima soikre ima bunga piuko Mekiras mamagi mataw yeng bangamdre angawbi ka pangkhak oire nurse to Mekiras ta yengduna soklido dressing dose yarni wahai se kha khairam laga room dudagi thoke tawi bimoti machana thoki ge tawdu ubada ibungo chatkino kadai dano chakloi charasi ima ba mobiam choki chatkino ko yaroi nachan tum horabo napabong thaba khala abraba adumna hongna lawi hai tombao karai lege ni nangbo imana tawrisi khasik mating panglu lawda tomba amonga hak tumin laikre aduga muk kaplei abeya imagi bema karinu nangna tawrisi bo imadi mangsari ima loire be aina hanjina haiba natro tikhet lai khet kadu haidana chakis tor imale ima sidale abeya ibugo nachanse ikoine se na khara wat nachanse ikoine se na wale masi magi anik pa amada sum tawandu na lagmana nahu jawri nachanse waro ko nachanse waro ko